Hi Mayam, aina hwjik lejaribase Leichal Dental Aesthetics tanebako ando moigi location jai takjeramge mayamda aina hwjik lejaribase Sagolband Salam Leikai Mamang Leirak tane Lakshmi Kitchen leibado adugi Leirak ahum subudo oidune nakanda waiting shed amasu leibane 2A dagi Leichal Dental Care je asida oidune bako aigi treatment amagi damakte chatkadabane mayam ado aigi se kari treatment no haibadusu mayamda takjerake video se makata na sumyang biyo adum yengse sigi maningi get blue se sidai changaduine ko moigi clinic se changadabane do adum aina changba khotpa le ucharake mayam yengbiyo yam nungai gani na khalle nupi singi yam tina nungai gani sigi share se ka doine ko moigi se ado sida phangi ba treatment singi nupi khatangi nate ko nupa gi se yawe sister kananta ha tibi anda ka chegin hadiwa mana jai ko number langsang jai se kai din da ba ai le treatment ge bajune tapi mani da chakna kan bro thank you kai kana se ba ai se le treatment ge bajune karamba treatment na ta ni se to ha hau da no madam ado to ha hau da na bagi se details ka tang bazna habiyo hoi hierarchy to ha hau da ba engoda dai se haidi to house laser treatment se ta uma tam da amu to 20% handa do ni ko aduga 5 session da permanent oina amu han horo oi do ni ko engoda dai se aduda nang na to ningi ba jaga sing se khut to ba yare khong to ba yare full body to ba yare aduga upper lip to ba yare any jaga nang ho ning da ba underarm any everywhere do ma ya do ni ko nang ho ning da ba jaga ga sisina laire to haugi adugane laser haide makhal adi ke kai lege makhal se laser da engoda hujik layer se uringi ma yare ko uringi treatment am yare to so laser treatment na to do ni ko adagi pigmentation leiba thek phathi leiba mahing leiba sigumba su ya do ni ko adagi hair reduction hujik na haiba permanent hair removal to haugi se sisina lai do ni ko laser gi de ayam na loi mak sure engoda ko na to ni bo any laser to ba yare ni ko aduga atai treatment gai hairaga di PRP dai doine PRP sna samgi oi doine ko samken ba samhowan ning ba si PRP treatment to doine ko aduga sam khatana tana mai da su PRP to doine ko taw ba haibadi khoina uring thung bar ka na mai da chakwa to ba le hoidina si se PRP treatment na mai da sit na han ba ngam me ko si kan de ado suma treatment sin se ta ka tawraga dum handa gi dura na jabana session khaido ka dura session khaido to ni amutang da di khara improvement di la kani amutang da cure oi badi amtang amoi magi skin type ki matong na mai session ahum to bayai mari to bayai mai skin condition ni matong na session la to ni ko thank you ando madam khodi nupi ni na ko skin gi matang da hena khangjening ya ba do skin gi matang ka tang habiro skin glow lai na bagi hojiki yam ka mano ya mayam na pamnari ba glutathione hai ba ngom na ba ka pise si ji treatment engon da lai do ni ko session na nang skin glow la kani aduga haidi yamna lang na phajaba do adu hen do ni ko aduga skin je soft thalak na ba si treatment khai engon da lo ya do ni any nang na phajaba gi thaba khai lo ya ni ko adai surgery ya ra kani ko surgery da yam de eyelid surgery gumba aduga si gi fat othopa dimple si surgery ya do ni ko si ga facility da ni engon da ngasai laser gi mata ga heavy gi budo me dam ko adu do tattoo se laser ta roga permanent na ko pangam ga laser treatment da ne da tattoo facility to gi facility su lai ni ko adu go tattoo se amutang da gi muthat pa pura permanent na ngamoi mai session la ko ni ko adu na session am ina khara ma di am ai wanda han ko su yawi amutang da ko pra na adu amutang da di ko pa ya di ma gi session 5 session 10 session ma gi tattoo do last mana am kuina halak pa gi matung ina matam chang do ni ko adu ma ya tattoo su tha pa ya ni ko permanent ko to ni do matam di khara di changani hai di khudak ta di pha de ba ando madam ko gi ni wa chakoba Diwali gi oin offer ga di lai tabra nei ni wanda ji gi ngol chakoba Diwali gi offer pi ba hawra bani ko na wanda gi pi ba hawre engonda facility lai jing jing ji offer gi ko hydra facial lai re oxygen facial lai re carbon facial lai re BB glow lai do ni ko adagi surgery da eyelid surgery dimple plasty shi jing de dimple plasty sina khoina dimple je operation ta or kan da gutlan do ni ko hadi gan na ka pina ta bida natural man bida aduga dark su lai roi do ni ko si ji offer lai gani aduga hair permanent hair removal hadi tu hau na to ni hai ba tu hau gi treatment se si gi su ji offer lai do ni ko aduga yam kan atopa botox filler shi kum da di offer lai tre ko aduga hadi hanta ki oina ni chakau bani na facial gi matang do oina namna offer pizare hai
ꯅꯣꯏꯕ ꯍꯟꯊꯅꯕꯒꯨꯝꯕ ꯍꯥꯏꯗꯤ ꯃꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯌꯥꯝ ꯊꯥꯒꯠꯂꯤꯁꯦ ꯆꯞꯁꯟꯅꯕ ꯈꯔ ꯐꯖꯊꯣꯛꯅꯕꯒꯨꯝꯕꯒꯤꯗꯤ ꯂꯩꯒꯗ꯭ꯔꯥ? ꯂꯩꯅꯤ ꯑꯗꯨꯁꯨ ꯑꯗꯨꯗ ꯐꯦꯠ ꯂꯥꯏꯄꯣꯂꯥꯏꯁꯤꯁꯅ ꯑꯩꯈꯣꯏꯅ ꯏꯟꯖꯦꯛꯁꯟ ꯄꯤꯔꯒ ꯁꯤꯒꯤ ꯗꯕꯜ ꯆꯤꯡꯊꯣꯛꯄꯁꯦ ꯁꯤꯁꯦ ꯏꯟꯖꯦꯛꯁꯟꯅ ꯊꯍꯟꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯁꯤꯒꯤ ꯁꯥꯏꯖꯁꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗꯗꯤ ꯃꯖꯦꯇꯔ ꯃꯁꯜ ꯍꯥꯏꯕꯀꯣ ꯁꯤꯒꯤꯁꯤꯗ ꯕꯣꯇꯣꯛꯁꯅ ꯀꯥꯞꯄꯒ ꯊꯍꯟꯕꯁꯨ ꯌꯥꯏꯑꯕꯀꯣ ꯁꯤꯁꯤꯅ ꯃꯥꯏꯗꯣ ꯄꯤꯛꯁꯜꯍꯜꯂꯛꯑꯅꯤ ꯅꯪꯅ ꯕꯣꯇꯣꯛꯁꯇꯣ ꯀꯥꯞꯅꯤꯡꯗꯦ ꯍꯥꯏꯔꯒꯅ ꯍꯧꯖꯤꯛꯀꯤ ꯐꯦꯠꯁꯦ ꯄꯔꯃꯅꯦꯟ ꯑꯣꯏꯅ ꯇꯨꯝꯊꯔꯛꯇꯣꯏꯅꯤꯀꯣ ꯁꯤꯒꯤ ꯗꯕꯜ ꯆꯤꯡꯊꯣꯛꯄ ꯁꯤꯗ ꯏꯟꯖꯦꯛꯁꯟ ꯄꯤꯔꯒ ꯐ꯭ꯂꯦꯠ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯅꯪꯅ ꯁꯤꯒꯤ ꯈꯨꯗꯥꯡꯒꯤꯁꯤꯗ ꯐꯦꯠ ꯅꯣꯏꯔꯒ ꯆꯣꯟꯊꯔ ꯂꯩꯕ ꯌꯥꯎꯋꯤꯗꯅꯀꯣ ꯁꯤ ꯍꯟꯊꯒꯦ ꯍꯥꯏꯔꯁꯨ ꯍꯧꯖꯤꯛꯀꯤ ꯐꯦꯠꯁꯤꯅ ꯗꯤꯖꯣꯜꯕ ꯇꯧꯗꯣꯏꯅꯤ ꯁꯤꯗꯤ ꯄꯔꯃꯅꯦꯟ ꯑꯣꯏꯅ ꯇꯨꯝꯃꯛꯇꯣꯏꯅꯤꯀꯣ ꯇꯧꯕꯗꯕꯨ ꯃꯥꯒꯤꯁꯨ ꯁꯦꯁꯟ ꯅꯥꯏꯗꯣꯏꯅꯤꯀꯣ ꯌꯥꯝ ꯀꯟꯅ ꯐꯦꯠ ꯂꯩꯇꯕ ꯑꯣꯏꯔꯒꯗꯤ ꯐꯥꯔꯁ ꯁꯦꯁꯟꯗ ꯑꯗꯨꯝ ꯍꯟꯊꯕ ꯉꯝꯃꯦ ꯑꯗꯨꯒ ꯌꯥꯝ ꯊꯥꯅ ꯐꯦꯠ ꯂꯩꯕ ꯑꯣꯏꯔꯒꯗꯤ 3-4 ꯁꯦꯁꯟꯗ ꯄꯨꯔꯥ ꯄꯔꯃꯅꯦꯟ ꯑꯣꯏꯅ ꯇꯨꯝꯈꯤꯗꯣꯏꯅꯤ ꯑꯗꯨꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯨ ꯂꯩꯅꯤ ꯃꯌꯥꯝ ꯂꯩꯆꯜ ꯗꯦꯟꯇꯦꯜ ꯑꯦꯁꯊꯦꯇꯤꯛꯇ ꯐꯪꯕ ꯇꯣꯉꯥꯟꯕ ꯇ꯭ꯔꯤꯠꯃꯦꯟꯠꯁꯤꯡꯗꯣ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯍꯥꯏꯖꯈ꯭ꯔꯦꯗꯅꯀꯣ ꯑꯩ ꯆꯥꯎꯔꯥꯛꯅ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯎꯔꯤꯡ ꯊꯨꯡꯕ ꯎꯔꯤꯡꯒꯤ ꯗꯥꯛ ꯐꯍꯟꯅꯕ ꯑꯗꯨꯒ ꯀꯨꯆꯨ ꯃꯨꯕꯁꯤꯡꯒꯤ ꯀꯨꯆꯨ ꯉꯧꯍꯟꯅꯕ ꯃꯍꯤꯡꯒꯤ ꯑꯗꯨꯒ ꯍꯌꯤꯡ ꯃꯊꯤꯒꯤꯁꯨ ꯀꯣ ꯑꯗꯨꯒ ꯁꯝ ꯌꯥꯝꯗꯕꯁꯤꯡꯒꯤ ꯁꯝ ꯍꯧꯒꯠꯅꯕ ꯑꯃꯗꯤ ꯁꯝ ꯊꯥꯕꯁꯨ ꯌꯥꯅꯤꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯎꯟꯁꯥ ꯈꯨꯏꯖꯟꯕꯗꯣ ꯍꯥꯏꯗꯤ ꯔꯤꯡꯀꯜꯁ ꯂꯥꯛꯄ ꯈꯨꯏꯖꯟꯕꯗꯣ ꯑꯗꯨꯗꯣ ꯇꯤꯡꯊꯣꯛꯅꯕꯒꯤ ꯇ꯭ꯔꯤꯠꯃꯦꯟꯠꯁꯨ ꯂꯩꯒꯅꯤꯀꯣ ꯑꯗꯨꯒ ꯆꯤꯟꯗ ꯐꯤꯂꯔ ꯀꯥꯞꯄ ꯍꯥꯏꯕꯗꯤ ꯁꯔꯖꯔꯤ ꯀꯩꯝꯇ ꯅꯠꯇꯕꯤꯗ ꯍꯤꯗꯥꯛ ꯏꯟꯖꯦꯛꯁꯟ ꯑꯃ ꯀꯥꯞꯄꯒ ꯆꯤꯟꯕꯥ ꯁꯦꯝꯕ ꯑꯗꯨꯒ ꯅꯥꯇꯣꯟ ꯇꯨꯝꯍꯟꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯏꯒꯁꯤ ꯆꯞꯁꯟꯕꯒꯤ ꯕꯣꯇꯣꯛꯁ ꯀꯥꯞꯄ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯁꯤꯒꯨꯝꯕ ꯇ꯭ꯔꯤꯠꯃꯦꯟꯠ ꯃꯈꯜꯁꯤꯡꯁꯦ ꯐꯦꯠ ꯂꯧꯊꯣꯛꯄ ꯂꯣꯏꯅꯃꯛ ꯁꯤꯗ ꯐꯪꯒꯅꯤꯕꯀꯣ ꯃꯐꯝꯁꯤꯗ ꯑꯝꯇꯪ ꯂꯥꯛꯄꯤꯔꯒ ꯍꯥꯏꯗꯤ ꯅꯣꯏꯅ ꯈꯪꯅꯤꯡꯉꯤꯕꯁꯤꯡꯗꯣ ꯑꯀꯨꯞꯄ ꯃꯔꯣꯜꯗꯣ ꯑꯩ ꯅꯝꯕꯔꯁꯨ ꯊꯣꯛꯍꯟꯖꯔꯝꯒꯦ ꯃꯣꯏꯒꯤ ꯏꯟꯁꯇꯥ ꯄꯦꯖꯁꯨ ꯊꯣꯛꯍꯟꯖꯔꯝꯒꯦ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯔꯒ ꯑꯀꯨꯞꯄ ꯃꯔꯣꯜꯁꯨ ꯁꯥꯟꯅꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯩꯅꯣꯁꯦ ꯇꯨꯍꯥꯎ ꯂꯧꯊꯣꯛꯄ ꯂꯥꯛꯄꯅꯤꯅ ꯇꯨꯍꯥꯎꯁꯦ ꯂꯦꯖꯔ ꯑꯣꯏꯅ ꯇꯧꯔꯒꯦꯕꯀꯣ ꯑꯗꯨꯒ ꯃꯥꯏ ꯉꯧꯊꯣꯛꯅꯕ ꯑꯗꯨꯒ ꯃꯥꯏꯒꯤ ꯇꯣꯉꯥꯟꯕ ꯇ꯭ꯔꯤꯠꯃꯦꯟꯠ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯑꯥꯏꯂꯤꯠ ꯁꯔꯖꯔꯤꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃꯗꯤ ꯗꯤꯋꯥꯂꯤꯒꯤ ꯑꯣꯐꯔ ꯌꯥꯝ ꯆꯥꯎꯅ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯣꯐꯔꯁꯤꯗ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯔꯒ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯁꯦ ꯂꯦꯝꯅ ꯃꯥꯡꯍꯟꯕꯤꯒꯅꯨ ꯂꯣꯏꯅꯃꯛ ꯂꯥꯛꯁꯟꯕꯤꯔꯣ ꯑꯩ ꯂꯣꯀꯦꯁꯟꯁꯨ ꯇꯥꯛꯆꯔꯝꯒꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯇ꯭ꯔꯤꯠꯃꯦꯟꯠ ꯍꯧꯔꯝꯗꯥꯏꯗꯁꯨ ꯑꯃꯨꯛ ꯂꯣꯏ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯗꯤꯋꯥꯂꯤ ꯑꯃꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯣꯐꯔꯁꯤ ꯂꯧꯕꯤꯍꯧꯋꯣ ꯑꯗꯨꯒ ꯅꯥ ꯆꯠꯊꯕ ꯑꯃꯗꯤ ꯁꯝꯕ꯭ꯔꯨ ꯀꯣꯊꯣꯛꯄ ꯁꯤꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯕ ꯂꯩꯒꯅꯤ ꯃꯌꯥꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯂꯩꯆꯜ ꯗꯦꯟꯇꯦꯜ ꯑꯦꯁꯊꯦꯇꯤꯛꯇ ꯂꯩꯕ ꯇ꯭ꯔꯤꯠꯃꯦꯟꯠꯁꯤꯡꯗꯨꯅꯦꯕꯀꯣ ꯃꯁꯤꯁꯤꯡꯁꯦ ꯃꯣꯏꯗ ꯂꯣꯏꯅꯃꯛ ꯂꯩꯒꯅꯤꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯕꯣꯗꯤ ꯍꯦꯌꯔ ꯇ꯭ꯔꯤꯠꯃꯦꯟꯠꯁꯨ ꯍꯧꯗꯣꯔꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯦꯛ ꯁꯨꯝ ꯍꯥꯞꯆꯔꯛꯄꯅꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯒꯦ ꯍꯥꯏꯗꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣꯕꯀꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯞꯗꯦꯠꯇꯣ ꯑꯗꯨꯝ ꯄꯤꯔꯛꯀꯦꯕꯀꯣ ꯍꯥꯏꯗꯤ ꯁꯤ ꯇꯧꯕꯅ ꯀꯌꯥꯝ ꯀꯥꯟꯅꯒꯦ ꯑꯗꯣ ꯀꯩꯁꯨꯝꯇꯁꯨ ꯁꯤꯁꯦ ꯅꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯀꯤꯟꯁꯤꯁꯨ ꯌꯥꯝꯅ ꯁꯤꯁꯦ ꯂꯣꯏꯔꯀꯥꯟꯗꯀꯣ ꯑꯩ ꯁꯤꯁꯦ ꯂꯣꯏꯔꯀꯥꯟꯗ ꯌꯥꯝꯅ ꯁꯣꯐ ꯑꯣꯏꯕꯗꯣ ꯁ꯭ꯀꯤꯟꯁꯦ ꯕꯣꯗꯤꯁꯦꯀꯣ ꯑꯗꯨꯁꯨ ꯑꯣꯏꯌꯦ ꯑꯩꯈꯣꯏꯒꯤ ꯇꯨꯍꯥꯎ ꯍꯧꯒꯠꯄ ꯉꯝꯗꯕꯁꯤꯡꯗꯨꯁꯨ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯍꯟꯗꯣꯏꯅꯦꯕ ꯅꯥꯜꯍꯟꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯁ꯭ꯀꯤꯟꯁꯦ ꯑꯗꯣ ꯅꯨꯄꯤꯁꯤꯡꯒꯤꯗꯤꯀꯣ ꯁꯨꯃꯥꯏꯅ ꯃꯥꯏ ꯈꯤꯇꯪ ꯀꯦꯕ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯈꯨꯠ ꯁꯥ ꯈꯣꯡ ꯈꯨꯠꯁꯦ ꯌꯥꯝ ꯅꯥꯟꯅ ꯊꯝꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯃꯊꯧ ꯇꯥꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ ꯃꯥꯏ ꯈꯛꯇꯪ ꯀꯦꯕꯁꯨ ꯀꯥꯟꯅꯗꯦꯗꯅ ꯑꯗꯨꯅ ꯁꯤꯒꯤꯁꯨ ꯌꯥꯝ ꯀꯥꯟꯅꯩ ꯁꯤꯒꯤ ꯇ꯭ꯔꯤꯠꯃꯦꯟꯠꯁꯦ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯩ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯤꯁꯦ ꯇ꯭ꯔꯥꯏ ꯇꯧꯍꯟꯖꯅꯤꯡꯉꯦꯕꯀꯣ ꯇꯧꯍꯟꯅꯤꯡꯉꯦ ꯅꯨꯄꯤꯁꯤꯡꯗꯤ ꯌꯥꯝ ꯂꯨ ꯅꯥꯟꯕꯁꯦ ꯃꯊꯧ ꯇꯥꯕꯅꯤꯅꯀꯣ ꯀꯩꯁꯨꯝꯁꯨ ꯅꯥꯕ ꯅꯠꯇꯦ ꯁ꯭ꯀꯤꯟꯁꯨ ꯌꯥꯝ ꯁꯣꯐ ꯑꯣꯏ ꯌꯥꯝꯅ ꯀꯥꯟꯅꯕꯗꯣ ꯑꯩꯈꯣꯏꯗꯀꯣ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯕ ꯐꯪꯉꯦ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯀꯃꯥꯏꯅ ꯍꯥꯏꯒꯗꯕꯗꯣꯁꯦ ꯈꯪꯗ꯭ꯔꯦꯕꯀோ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯛꯄꯁꯤꯗꯀꯣ ꯃꯣꯏꯒꯤ ꯂꯣꯀꯦꯁꯟꯗꯣ ꯑꯃꯨꯛꯇꯪꯒ ꯍꯥꯏꯖꯔꯝꯒꯦ ꯁꯒꯣꯜꯕꯟ ꯁꯂꯥꯝ ꯂꯩꯀꯥꯏ ꯃꯃꯥꯡ ꯂꯩꯔꯛ ꯍꯥꯏꯕꯅꯦꯕꯀꯣ ꯂꯛꯁꯃꯤ ꯀꯤꯆꯟ ꯂꯩꯕꯗꯣ ꯑꯗꯨꯗꯨꯒꯤ ꯂꯩꯔꯛ 3 ꯁꯨꯕꯗꯣ ꯑꯣꯏꯗꯣꯏꯅꯦ ꯅꯥꯀꯟꯁꯤꯗ ꯋꯦꯇꯤꯡ ꯁꯦꯠ ꯑꯃ ꯂꯩꯅꯤ ꯑꯗꯨꯒ ꯑꯥꯗ ꯂꯩꯔꯤꯁꯦ ꯂꯩꯆꯜ ꯗꯦꯟꯇꯦꯜ ꯀꯦꯌꯔ ꯑꯁꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯀꯣꯟꯇꯦꯛ ꯅꯝꯕꯔꯗꯨꯁꯨ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯆꯦꯛ ꯇꯧꯕꯤꯌꯣ ꯑꯗꯨꯗꯨꯒ ꯗꯤꯋꯥꯂꯤꯒꯤ ꯑꯣꯐꯔꯁꯤꯡ ꯑꯁꯤ ꯂꯧꯕꯤꯍꯧ ꯃꯌꯥꯝ